Online Manipuri ki pau miyeng tabir pumna maputhoy lai shramna khurumjari ahan bada maroiba pau combined force ki operation da khulai sing Fagatkhre akang namba pau ama fangbadagi security force ki apunma combined team amana ngasi Sugunu police station gi manung chana laiba singtom chingge akoibada thiba humbagi thabak chathabada khulai kaya fagatpa ngamle hairi police tagi fangma pau amana hai thiba humba aduda fagalaba khulai sing adudi nongmai maru ahom yawba magazine amaga konana carbine sub magazine gun ama ahangba magazine amaga loinana 9mm pistol ama 36 high explosive grenade ahom tear smoke grenade 23 2-inch mortar ama detonator ama M16 gi misfire oikraba maru ahom AK rifle gi maru tokning taraga mathoi 303 rifle gi kapthokraba tokning ahom 12 bore cartridges ani lead ki empty case ama di bulletproof batch amani fagalaba khulai sing adu mari leinaba Sugunu police station na case ama lokhatpaga loinana makha tana thiba humbagi thabak chathari haina su pawsina makha tarakpa update da translation ngasi ekhoina haijagadaba si Mizoram da Mizo singi lamlai Nagaland da Naga singi lamlai Manipur da mapu sariba maitai singna Manipur da lamlaite aduna ekhoigi Zomi singi lam asi by means tawraga namfu da launaba maitai singna kanna honari aduna ekhoi khungi ningthau singna nakhoida mateng pangbiu haijari ani subada British singna palingai da lam sing asi khungi ningthau singda khusin nabirami panchayat raj ek ki makhada election pangthok kadaba adusu pangthoktana leiriba asisu aikoi khungi ningthau khaktana tawba ngamba natabanina ZRO amadi miyam da mateng pangbiu haijari aroiba sentence city bible gi scripture gi warolni makha tarakpa update asidi editorial kala mokala pawda gi lokhucherake inmate singna Delhi da chattuna masa mathanta season bagi fireb lawrakpa irang asina maram oiraga relief camp ta lairiba torbungi inmate sing kham thengna awaba mayokna badagi chayol amagi manungda makhoi masa gi mayumda leihalagani haibigi thajaba prime minister na khongsang khangsilagani haina torbung panchayat victim committee gi co-convener moirangthem Roger Maitei na chaksin wa thamkiba du khangmangam khibagi pangal doirakpadagi ni lawi Manipur Press Club ta pangthokiba pawgi mifam amada prime minister na inmate sing masa gi mayumda hanjinduna leihalagani haibigi thajaba chayol amagi manungda piu natrabadi Delhi da chatuna खुथांग चरा हेनबगी खोंजंग तंगसिलगनी मसिदा फावबा ताबिद्रगदी दिल्ली दा सिजनबगी थौरांग लौरे मणिपुर गी मियामनसु रिलीफ कैंप ता चेंग चाक मतेंग पांगबगी महोता दिल्ली दा सिजबा चटपगी चटमल ओइना मतेंग पांगबिउ हाइबा वाफम असि तराई न लौबगी महोता हक्चिना लौफम थोई रोजर गी वाफम सिंह असि विक्टिम कमिटी गी महोत सिंदुना इनमेट सिंह गी अनिंगबा पांबा सिंह अदु फोंगदोरखिबनी अदुबु यामनाबा अमादगी मखोगी खोंगफम मतम खरगी ओइना हंदोखिबा लैरबसु महाकी वाफम असि टोरबुंग इनमेट सिंगी दनतना रिलीफ कैंप सिंगदा अवाजै थेंग खांगलिबा इनमेट लिसिंग हुमफु हेनबगी वाफम नि हाइना सेंट्रल गवर्नमेंट अमदि स्टेट गवर्नमेंट लुमना लौफम थोई मणिपुर गी मिया मरु ओइना रिलीफ कैंप सिंगदा लैरिबा इनमेट सिंगी वाकत ताबिदबदगी दिल्ली दा चट्टुना खुथांग चरा हेनबा अमदि मथंता सिजनबगी फिरेब लौरखिबनी हाइबदा हाइमनबा थोगलोय नुमित चमंगानी सुरबा इरांग असिगी वारसिन पुरकनबा सेंट्रल गवर्नमेंट ना होटनरी हाइरबसु मसक थोकपा थौरांग अमता उबा फंगद्री इरांग असिगी वारसिन कुकी अमसुंग मैते अनिगी मरकता लोइखम नाइदबा हना सुनाबदा माइकै अनिमकी मियाम सिबा याबा सिरबा मतुंगदा वारक्तुना मथंदा तोकचा खिगनी हाइबगी थवोंग चथरिब्रा हाइबा वाहंग लेइतबा नते अदुबु इरांग असिदा सेंट्रल गवर्नमेंट गी माइकैदगी नाकल नामतगी ओइबा मियेंगदा मखोइबु कना अमतना सोकपा यारोय हाइबगी ngak senduna thamlakli landarakliba kuki singa akangnaba paramilitary force amaga punna chaminaba amadi bunker punna saminabagi social media da viral oraktuna khudam changdam sing lairi kuki terrorist singna bomb sabada mateng pangba amadi central force singi mitmangda kuki singna mitai khunja miyam da attack tawbada yengduna leibagi thodok sing lisang sinna chatharakibadagi khoisaunarba pendraba miyamna central force sing maru oina sam rifles hankro haibagi kholaw lawrakhibani terrorist kuki singna drone gi bomb thadaba amadi misal attack chathaduna siba amadi aso apan thoktuna police na case register tawbaga loinana case asigi matangda CBI da sinaduna thijinbagi thabak chathariba asigi ona taina bada Indian Army gi chief general Upendra Dwivedi na kuki singna drone dagi bomb amadi misal attack tawba leikhide haiba wafam phongdorakhiba haibasi thokleba irang asida Indian security force singi khut yawi haina Irang asi proxy war ni haibada lalaroi Army Chief General Upendra Dwivedi gi aranba wafam na miyambu hena khoi sauna ba pohalakibagi miyayokta miyamna pendabagi khongcha chalakhiba asigi matangda central government gi prime minister natraga
Home Ministerꯒꯤ माइकैदगी वाफम अदु चुमी नत्रगा लाली हाइबगी मतंगदा सेंगदोकफम थोई ड्रोनदगी बॉम्ब थाददुना अटैक तौबा अमदी मिसाल कापतुना मरा लैतब मिचमसिंग सियनबा अमदी असोअपन नंगनखिबा अदुदा नेशनल मीडिया सिंगना थौंग अदुगी मतंगदा रिपोर्ट तौदुना कंडेम फाव तौबा लैख्रबनी अदुबु सेंट्रल गवर्नमेंट गी माइकैदगी इलीगल माइग्रेंट इमिग्रेंट चिन कुकी जो नार्को टेररिस्ट सिंगी का हेनबा वार क्राइम गी मायोक्ता लौखटफम थोपा थबक सिंग लौखटबा अमदी वाफम अमत्ता फोंदोक्तना लेयकलिबा असि प्रॉक्सी वार ओइबदगिनी हाइबगी मयेक सेंगबा खुदमनी लौई स्टेट असिगे अपुनबा सक्तम थुगाइरगा कुकी सिंगिता ओइबा तोंगानबा लेबाक सेमनबा लंदारकलिबा असिदा मपालमगी खुद यावी अमदी सेंट्रल गवर्नमेंटगा सस्पेंशन ऑफ ऑपरेशन चथरिबा कुकी लालोलुप सिंगी लुचिंगबा सिंगी मरक्तसु फॉरेनर सिंग यावी हाइबा खंगलबसु सेंट्रल गवर्नमेंट मखोइबु योक्तुना थंबा अमदी लानगी वारोसिन पुरकनबा होनदबा असिना मरम ओइरगा मणिपुरगी येलोमी सिंगना मिट नाकोंग सिंगना लैबगा इरोइनना अपुनबगी सक्तमदा सिंगनारकपा खुदिंगमक मायोंगनाबगी फिरेब अदु फोंगफम हंदोक्तबा लेबलिबा फिरेब अदु हेना चेसिन हनबा मथौ ताइ।